Bishnupur District ki Kumbi Police Station akonba Haotak Tampak Khunou da micham amadi security force singda kuki khulai paiba singna makhatana nongmai amadi bom kap senduna landarakhrei thaudogasi haukiba hingnongyai matung pung amaga makhaidagi hauduna Haotak Tampak Khunou gi mafam ahumda thokibane kuki khulai paiba singna kanba maongda chatharakhiba landa adu thengnanaba Bishnupur Commando IRB BSF amadi Maha Regiment ki maikaidagi shukhut handuna ngasi ayok pung 8 fawbu nongmai kapnakhe adubu nakalani gi marakta sokapan amadi mishimina yawbugi paudi hauzik fawbugi oina fangba ngamdri loinana mafam aduda makhatana pamdaba thodok thoktanaba ahenba security force changsilaktuna ngak senbagi thabaksing paikhatli Moi mongsi kaino yamna akoi singdol sida moina phamjan gharabana moidi akoina di sipaina akoi di kaba yadamni kahande moigi amatta akoi ubo phangde aduga moina di singdol sida laisilaga akoi gi tawriba mong mato history toma akoi kano ji yenga kanda moina tarukpa moidi khudong sabadu yamna leira kanda haidi moina sanani mo mongda khulai ji kappa adumai tawdana makhada leiba forcing na katana khotana tawdeidi akoi bom gum kai gum ma yasep tagi kakhola kaida madu tabadu moi marakta tabna kano madugi matung dagidi akoi gi moji mapul thoktana kapak tabida madudagi foren nungdang ju yam mi paina bana praja puna makse numai maru yamna toina khode yokselak moina kapak bom ji hingol da mari manga taselak pa yumya da taselak pa yorok panina akoi ji mi paina dagi kitang sapa wang tham da ko ju praja ji thaido ji ti leiri